ngamredi amurksu hairone si kari tauba mange korfu fuwa korfu thamba masina jap lona sakaiba yade kati pai khatpa unboxing mix fruit jadrap haina chappa jwa haidokpa yubi kismis yang sujaka bo malini kaju da machet makai khara yubi ngai je kupna soira da bani kupna pikna soijen ba sina mo asang bam yaure chamane te de amu bam ga yaure kaju machet ama chapthat pa macha chapthat pa yen machinja ki kobi mana kak pogumna macha khara kak poloisan le pak na blawki matai ama da thajaba chahau gi cheng khara loksan jare yamandong manbagi kitang khaijan ba mu yarane haina khalle cheng sam tarasida haijan jaba khara ga waliba manbagi khara ga haijan jaba sangom makup purakpa milik powder sangom makum hang tokpa tak khabai macha asina sangom je khara ko laga singida hapsan jaba khara ga hapsan jaba ahum suba khabai hapsan ba otpa hoba fazana otpa nahan kher do mong ta hodre na antakti ta halage na fazana otpa do gi yaude bi kher ne kodi thau yaude bi kher hauna thumna mong ta na puthok sarakada ba kher tej bata yaude ai do complain yam lakpa do gi mingon da tej bata mana ani khak puruba hapsan jaba tej bata gi mu otpa tej bata hapa ga di singju mu hapning ko da gi singju mu hapsan ba sing hapsan khrabagi otpa khara sari gi matam asida mamangi ine chawbi hoi da sumba san sangom khatang hapsan jaba zoro haijan jaba big ek than ba otpa fazana otpa ising ma sing khasik tang tawraga chahau gi cheng asi chamba khubak ama muktang mahi si thokpa samtar asi thangkal laga thamba yubi nungbi gi thabak se khara hek hapsan jaba somna kanda kismis kum baji khantok sage yubi nungbi kaju nungju thabak se somna kan da hapsan jaba asang majina kaino khangti ta pai khat jaba yubi nungbi myam je puba hapsan ba otpa kaju nungju yubi nungbi aduga asang ma yawbudugi otpa khara lumbu sare haina khanjaba sabudi sarabani chahau gi cheng purakpa kothajaba amuktang khabai lakshalaga otpa khumba borong haina sauba horakpa padage toy amuktang ka sawanba khabai amtang laksanba otpa tapna otpa mai laithakiba chahau amta thi khangdraba mahi ngaktang ngairaba adu re nangjelakini chana ga daba changda chini khasiktang hapsanba kauta masa si ani khaktang yamoidong manmade kitang hapsanba munba ngaiba timing sida kismis amubi jine kismis ngangli tawbujine haijanba tapna mula aba mullaba gumba mullena laujaraga mangak samma sida chappaga thanga sida thame manin wangkare mahi kitang langtakna langtakna chahau khergi second version kismis ka thakpi version loisale karpur thakte ghi thakte hau yaudabi tej bata mana ani mingondai puraga thae landing site ta haithajab amuka su kotpa haithajab amuka su kitang kotpa haithajab chahau bo amta udre khara di urida samatang laksalle samas kotpa tik thanna kolaga editing tawbam manakta purakpa landing site editing site yauraba